अखोगी दिल्ली दा दिसंबर 13 दा दिल्ली दगी अखोगी सेंट्रल लीडर सिंह ना कौरपदगी लेरिबा एमएलए सिंह चिंग अमदी तंपाक एमएलए सिंह पुन्ना अपुनबगी ओइबा मीफम अमा फमखिबगी अखोई फोटो सिंह चिंबा कोई उखरबनी अदुबो मयामगी थाजबगी मतुंगिना ममांगदा कयार खन्ना दिल्ली दा कौरपदगी चलगा वारी सनबा अमदी नाकलनी मक्की सिविल सोसाइटी ऑर्गेनाइजेशन सिंगा सानखिबा वारी सिंगदा कोई हाइरिबा डिमांड सिंग नाकलनी मक्की डिमांड सिंग थमलबा मतुंगदा सेपरेट की कोई तोंगानबा यूनियन टेरिटरी हाइबगी वाफम सिदिदी कोई अमत सपोर्ट तौदे मसी पिरो हाइबगी वाफम दे कयार खन्ना लेखरबनी अदुबो मसी सेपरेट की वाफम लेते हाइरगसु हन्ना हन्ना दुमक दिल्ली दा वारी सनबगी थबकते दुमक चथरी हदक्तसु दिसंबर 13 सिदा अदुमक वारी सानखिबनी अदुबु मयामना थाजबा मयामगी अपांबा हाइबा तारे ओजा अखोगी तोंगा लेंगा कम सेमलगा अखोई पॉपुलर गवर्नमेंट अमा सेमबा अमदी अफबा अचुंबा लेंगा अमा लेहलगा अचुंबा थबक तौबा मयामगी चौखटनबा थबक तौबा आईडीपी सिंग मयुमदा हंजिनबा मसिगुंबा कयासिगी अखोगी ममी सुमसुम सामजलकपगी मवोंग म तौरपा चलुरिबा अखोगी खोंगचट अदु करी मरमगी चलुरिबनो हाइबगी मयामदा वाहंग अमा खक लाकपा अदुना अहानबदा ओजागी वाखलोंदा सिगी हाइरिबा खोंगचट से ममांगी चखिबा खोंगचट अमदी ngarang nahan inong nom na fresh oina chatkiba khongchat masida karigumba amata positive amata uraktaba swai matang za kamai thamining sana nahan akoi ki BJP ki MLA sing loinana akoi ki hana ki leramba ruling coalition aduda leminaba aduda yaminaba ma ki constituent party sing ki MLA sing se kudamoina akoi maitai BJP MLA sing aduga atai atai se maitai pangal naga adi kuki MLA sing makoi mayam punna kuki MLA singa maitai MLA singa maru oina haitare punna amutang phaminarga tathok tasin tongnaba wa khanaba hoji manipur de odiba phibam asigi matangda kamdongna keno to sige haibatu ki matang khanaba haibse mamangda aikoina haukiba sahi ani ka thatare lomstadi urakhidrabani adubu handak nahan tang tara marida aikogi sa BJP ki central leadership na kauraktana makoi punna phamina khibado madu makti tasenamti taramna ofum thupa kenoni haina aikoi aidi lawi samaina kuki MLA singa maite MLA singa punna phamina ba habsi tabaji adum kanoni aikogi sigi irang je hek lakpadagi adum yara khidrabani tawkhidrabani adu nahani phaminare BJP ki akoigi magi organization secretary general secretary BL Santos amasung akoigi north east coordinator odiba BJP ki Dr. Samit Patra makoi anina chair punna lominaraga akoigi Manipur ki sigi BJP MLA mayam se makoi punna wa tanakibado adu khara adum afaba khongthang yaina aidi hainingi aduga maduda meeting aduda khana khiba wafam sing kari kari no haibaduti chapchana makoi adum kayamuk sangna chathak meeting no haibadu masu aikoina haibangam khangde adu kanamta phongdokte haibatare adubu pau ki likhun akoi ki source kharana machet akoi ki pangse singna amsung ate ate media report singda machamsa khara mate yawron nar poki matu inati hojikta akoi kano da se hybrid ketuni pakse pona famda yawkhibaduni MLA amaga makoi ki reporter ga wari sanabu tamda asumna khumma e haire e haidana sa kuki singna taliba separate administration aga union territory with legislature gain haibadu adu kumbagi wakhum adudi madudi kanaroi madu tawganu adumagi toan nataba Manipur ki apunba hanagi leijari ba saktam magi territorial integrity asidagi thugairga admaina to khaina tabagi wakhum simati madumani tawganu adugi mohta hanagumna punna akoi kangluk masel loina mak pullaga nungsi sanana akoi sakotpa amsung ing tappa yamna peacefully leminanaba khangalaki haidna akoi pau si amada akoi sidai yawri se masimukti yam satina apana welcome to buyaba aduma pau amnena haijaningi semi aduga ngarang si akoi MLA hairoki MLA TH Radeshyamna permission da hai ki matung inati Manipur da kamtong na kano to gataki akoi ki
ing tapa peace purakadage amsung sakhat pa purakadage haibagi matangda aduga peace purakna ba khotna bada legislator punam na akan ba karehni yamna kanna honamina bagi mathuk tayena haira I haiba wakham amati phongdopa apai thengnare asmaina mi phamatuda hoi maduda karehni apai loina ma hadu tu project asmaina machet lakpa pausida kidi akoina lobu yabase adum sumtho soidam ki ngasai wakham duma la leirang wadra haina adum khalle ado paksesingda hojiki sigi keno sita yauri pa to khai tabagi wakham to khai tabagi demand kana roi miyam gi mihutna magi furuki organization singi pressure sal oidamni haina sumaina khangal I haina si paksia apigi pona khunda hairse mas oiragadi akoi afaba patsakama afaba keno ki development amoni aduga afaba micro positive micro da lakhane na adman khali